Manipur ngasi National Food Security Act chanaba hawkre. Scheme asida government credit lobagi wafam leite kanagumba amatana rajnitigi wafam pusanbirakano haina Chief Minister na phongdokre. Amadi Khongjom Battle Memorial Celebration Committee na sinduna Khongjom Tengol lampakta jamaga kumanga rakshuba Khongjom lanfam ningsing thorom pangthokre. Kurumzari, miyang tabiru singutaram oksari, hauzik mapunga pausing. Bharat ki mafam matai da hana chanakraba National Food Security Act ingnisini tara humdoi ngasi dagi Manipur da chanaba haukre. Sangai progda leba Directorate of Consumer Affairs, Food and Public Distribution da Chief Minister Okram Ibobina Act asi chananaba haudoke. Ngasi ki thoromadu da Deputy Chief Minister Gaikangam, Consumer Affairs, Food and Public Distribution ge Minister KSS Biren Singha, Minister Govindas Konthauzam, Abdul Nasir, Korung Thang, Ngamthang Haukip Amade, Chief Secretary O Nabakesho Yauna, Consumer Affairs, Food and Public Distribution ge Maruaiba Myoy Kya Susal Yake, Fair Price Soap Singda Pukigadaba Cheng Yauba Gari Singh, Chief Minister na Lamthake. Chief Minister Okram Ibobina Ek asi state asida chanahanbada government na credit lobagi wafam leite miyoi bana hingnana bagi tangai fadana changdaba yadraba chinjakta kanagumba amatana rajniti tobagi wafam pusinbirakanu card paihogdaba singsu local body amadi miyam punna honaminaduna ek asigi makhada kanaba fangaunaba honaminasi haike ahongba mamalda fangba polam oibana agent singna sendong hena pambadagi kaitelda thadoke khalakani asigumba fibam asidagi department amasung mipung khudimangna kupna yengshinba matautai phungdoke chithauba yamna maram jaba chithauba leihuba singsi khoi mayam changna praja singi maikaidagi su aduga NGO sing non government organization gi aduga elected representatives sing grassroots royal area da pradhan sing hairo magi member sing aduga jila parishad ki Adaksha magi member sing adu urban area da municipalities municipal corporation gi mayam honorable member sing mayam masidai da karigumba koi state government su masida koi credit loaning ba coding ba adugumba gi sigumba chana thaknana ba mioi bagi like ba mari leina ba se masidai da politicalize tauba adugumba gi Deputy Chief Minister Gakhangamna mamangda UPA na center da government pairingai da ek asi Manipur da chanahana ba honake adugi mahi oina Manipur da Congress na sarkar pairingai da ek asi miyam gi khalaga chanahandaba yade haiba achepa firep kaloina na chanahanba ngambani ngasi Manipur gi puwari da mayek lana lehrogani haike sarkar da lejariba officer sing aduga mayang sebaroi oiriba akoi MLA manti sing so akoi puksen seng na pungning ting na miyam seba tokjage lonyana akoi sigumba beneficiary singasu masida backup toriba haijaba tare akoi ki contractors kangde transporters kangde officers sing kangde beneficiaries kangde akoi punama manana praja sing akoi miyam jangna together all of us akoi punama hawraga akoi na piri ba sakar sina piri ba facility asa mapung phani utilize tawdana Manipur se somni chindak tanutna lam kuding makta water padaba nungai yai faba sahong ahong ba adugum sen khojen manaba nungsi sanaba adugumba leba ama oi hanane with makta leiriba oi bisig adigi hena oi hanane with makta akhoi punamak hotnaminarasi Khongjom Battle Memorial Celebration Committee Manipur na sinduna Khongjom Tengol lampakta ngasi chama kumanga rakshuba Khongjom lanfam ningsing thorom pangthokre thorom aduda Manipur gi ningthau leisemba sana jawba Professor Mohendro Writers Union gi President Ajurun Kabir ISTV gi Editor in Chief Bruzendra Ningomba yauna lisingamaga chamapan marfumathoi gi Khongjom gi lanfam da mama leba kidamak thawai thakraba lanmi singda haikal lekat tambaga loinana Khongjom turel da tarpan katke Desam gi President Moirangthem Angamba amasung KSA gi President
Laxman su thorom adu da saruk yake ningthau leisemba sana jawna hongjom lanfam asigi asengba numit ngasigi mirol na tungi mirol gi damak khanduna asengba ama khangdokpa tangai fade lanfam adu British ki damak apikpa lanfam ama oirbasu Manipuri singi damak tadi achoba lanfam amani haukiba matamda numit asi khangdaduna lan pangthoklabasu haujiti tungi mirol gi damak khanduna asengba numita pangtholasi akhang ahi kaya na putorakliba document sing asi ningthina khanaraba matung April kulumdoi bu oiro kumanga bu oiro asengba du ningthina khangdolaga lebak miyam punna numit amata da pangthokminasi haike ISTV gi editor in chief Brozendra Ningombana asengba achumba numita thorom asi pangthokadabani historian akhang ahi kaya tanaduna public dialogue kaya tauraga asengba khangdokpa matam oire achumba khongthang asida miyam puna saruk yaminna batangai fade haike Desamgi president angambana April kulumdoi bu oiro kumanga bu oiro pangtholiba thorom asigi nungi wahan tok khangna lebaki damakta kathok pangamba pangal chendragadi mapung faroi haike public debate ama sinduna karamba numitna achumba no haibadu thidok patangai fade haina makhat ta ke Writers Union gi president Ajarun Kabirna yamna kuiba thodok su nataba supnagi chahi chama kumanga mamangi thodokpu government na achumba numit ama puthokpa ngamdaba haiba asi laibak thibani lanfam aduda lekhidaba saruk yakiba furup kayagi mioi simbu mirai biyaba mongda government asina khongjom de thorom pangthokiba adubu pendaba phungdoki ngasidagi Manipur Food Security Act chanaba hobaga loinana praja singda tha khudingi cheng ahongba mamalda fanganba ngamlagani haina IFCD Minister ngamthang haukimna phungdokre wafam singasi Sarahis ki oina Food Security Act chanaba hodopagi thoromda minister na phungdokibani District CAF and PD na sinduna Additional Deputy Commissioner Kangpopi ki office da pangtopa thorom aduda MLA Nemcha Kipgen MLA Yamthong Haukip Sarahis ki ADC amadi atay maruibo official kaya susaruk yake Sarahis ki manungda laiba Kendra Home Saitu Kangpopi amadi Cycle Kendra gi AAY amadi Priority Household singda minister na Kat Singh Yantoke Tharomga mari leina na minister ngamthang haukip na phungdokibada Center da Congress government leading da hodol lambai ek asi thabak oina pangthopa hore imung amagi mioi amada cheng kg amada lupa ahumda phanganduna mioi amada tha amagi oina cheng kg manga pigani yamna faba ek asina praja singda kanaba kaya piba ngamlagani tha khudingi pigadaba cheng asi praja singna tha asigi cheng laklabra haina hangba mathau tai karigumba pidaba tarbadi mari leinaba singda complaint tawiu masida praja singi hak chawna lai phungdoki Sini khode thau khode khode tomda haibo matamda ajal khode ofsar khode nahar to pure hai sikumati ei tali de ado mase ritaki ki aaj maang hai bata rahe karam pa darwa na kubra mase hai bata Haukiba numit karani asida len yawba akan manong chukiba amadi nonglai nusina wangoi kendra dasu chawna amangata tuankre amangata thokrabasing adubu ex MLA Salam Joy na yengsinbaga loinana mahaki maikedagi angaba mateng pangkre kendra sigi ayamba khungang amangata thokpada yauri makoising adugi manungda upokpi top sifai amadi pawbi tekta ka hena amangata thoke Community Hall ani humdoktuna pukibata natana yum chamangarom amangata thuanke makoising adugi manungda yum yangkhairom lobiyadana mahankre awaba nanglaba estam ibungo koba upopi mamang lakaidagi khunja amana praja singe awaba tarba matamda government ki maikaidagi mateng panglaktaba amadi yengshinba laktaba bu pendaba phungdoke ex MLA Salam Joy nasu kendragi awa anat Taribasing adubu ningthina phongdopaga loinana thangnaba kendrada government ki minister amadi mari leinaba authority na yengshinba laklaga wangoi kendrada laktabada prajasing warobo poi manaba miyengna yenghaningi khudaktagi relief materials sing pianingi phongdoki kendra ki prajasing na di government sida kitang warawi ngarang mak mayang phanda minister DC SDO SDC mari leinaba department chaliba main tawduna wangoi kendra dasu Sapirapa, I did Tangafana, Karakaido Kajin SDC, Natra SDO, Adagi, Lady Ruling, Minister Ama, Natraga MLA, Tarakana Kotana Tobiragadi, Yamna, Ijaga, when he Madugi Pen, the Benuaita, Badu Parja, Wango Kendri, Parjazing the Power. Len yaw na chukiba nong amadi akan ba nong lenusina Temenlong District manung chanba nonegi areada yum chanirom amangata thuan kre electric pole kaya tu kre amadi uwa kaya amangata thuan kre Khongsang manakta meter chamarom chingning khai kibadagi gari chahum lom panduna leire hairi
Handak lian yauna akan banong lay nungsina mayum makay humdok hibadagi leifam leitraba mayang Imphal Kendragi manungda leiba miyoi singi dabak sarkarna khudaki oiba mateng pinanaba mayang Imphal Club Coordination Committee gi General Secretary Mainam Khelendrona appeal tawrakli relief camp singda leiriba miyoi singda committee gi luchingba singna chana thaknanaba amadi firo sing yantokre Mainam Khelendrona makhatana awa ana tarba singi damakta committee gi maiketagi pangba yapa mateng makhatana pangkhigani haina phungdoki BJP Manipur Pradesh के वाइस प्रेसिडेंट थोकचोम जादुमनी ना लुचिंगबा कांगबो अमना खांगबो केंद्रगी मनुंगदा नोंग नुंशित अमदे लेना अमांगता थोखरबा मफम सिंग येंसिंख्रे का हेना अवाबा तारबा मफम सिंगदा सेलगी मतेंग पीखी अमांगता थोखरिबा सिंगे रिपोर्ट अमा गवर्नमेंट अमदी BJP गी लुचिंगबा सिंगदा पिशिनगनी हाइके Handaki len yawa nonglai nungsit aduna amangata thuan kraba Senapati district ke manung chana leiba mafam sing SGO Bungte Chiru James Chiru na chatuna yang singkre akan banong aduna kangmong maisam manglak lampak dam gi returning wal chandabana maram oiduna lekai gi yum amadi lofom kaya thungkre Tha asigi kulumdoi gi nimidangda akan banong nungsika loinana takiba len aduna Thawal district ke Langathel dasu yung kay yauna manamasing haira thaba lofom ingkhol kaya manghan taan kre ngasi Langathel Gram Panchayat ki upapradhan sanahanbi ga loinana paumi singa kangbu amagat paumi kangbu singa loinana chatuna yang selubada yum tekpa jinga hoba ingkhol gi tarbus mairen khongdrumna jingba manamasing paktaknana amangata tholam mathengna ke Laumi amana phongdoropada lupali sing humfudagi humbudra fawba thadaduna farm tawbani adubu karigumba amata hectringaida lena loina manghan kre lopadi nifumanga romgi manama sing punna lupa crore amarom amangata thokle laumi singi khanbiraga Manipur government na miyeng changbiu haina phongdokli Kokibon gi manung chanba Kokibon lekai desu nonglai nungsit aduna chawna amangata thoke thanga kendra gi manung chana leiba Nongmai kong amasung khorda ki mafam singdasu nonglai nungsit amasung lena chawna amangata thoke lena son badagi leifam leitraba imung sing relief camp hangduna leiri SGO moirangna luchingbo official kangbo amana chana thangnaba potlam kaya yantokre nongmai kong forest office ta hangduna leiriba relief camp ta nonglai nungsit na humdokraba imung mangage miyoi amasung amuk nonglai nungsit lakani haibagi mi pairaba imung tara mangarom punna leminari Khordakta ningthauzam manglem kowa amagi sangoida hangba relief camp ta imung taragi miyoi singlei mayum makai tekraba singi nongna yum sananaba mari lenaba authority na yangsinbiu hairi Handaki len amasung nonglai nungsit aduna Bisnupur fire substation su amangata chawna thohan khre hanadagi fibam chadana leiriba station asi len aduna yumthaki saruk sing hokiba maramna fireman sing tumpham chafam leitabagi fibam da leire hairi Handaki akan nonglai nungsit na wangoi kendragi manung chana leiriba upokpi mamang lekai amadi paubitek muslim singi yum sangoi na chingba pak sana amangata thuan kre punna yum chamanga rom humdokiba aduna miyoi kaya lefam leitabaga loinana sasan sing lefam leitre haina BJP Manipur Pradesh ki spokesperson Y Nilamani na phungdorali Amaromda Sarkar ge school su nonglai nungsit na humdok padagi mahiroi sing lairik tamba yadre amadi ingkhol gi yansang na pikaya mang takle Sarkar na relief camp hangbiduna lefam chafam amadi atik akai nanglaba imung singi kheti puron pibi nabasu phongdokle Manipur gi aroiba ningtam landa thawai thakraba pauna brajabasi gi aroiba mathau mangam pangtokhiba arapati singai gi mongfamda radio listeners gilna lamtu singdokre thoramaduda pauna memorial foundation arapati maninglekai amadi arapati maninglekai youth development association gi members sing susaru yake lamdam asigi historical monument ama oina semgat fam thoklaba mafam asibu government na hanna yangshin bidaba laibak thibani athuba matamda miyeng changduna athauba asigi aroiba mathau mangam pangthopam asisu semgat pinaba pungning chingsilakli Nipko na Manipurda khundaminariba yalomi phurup sing punna hingminanaba punna chakhot minanaba haibagi pandamda lepa leitana changsilagliba campaign ki sarugama oina nomugi oiba khananenaba mifam ama sandang senba maringkhulda pangtokre mifam aduda Nipko gi president modern maring village chairman KT Mothil maring village secretary ML Menai maring just leader sing mapi council gi advisor TS Manihar JCIL PS ki convener case ratan susaru yake Pau marathon natin break amatang. Delight
delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobi kudong chaba pizari athuba matamda amadi araiba moong da lobi bayagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Wanted some electronics mechanics for repairing ISTV set-top boxes at different places: Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education. Admission open. 3 months SA1 Foundation course for CBSE Class 9 and 10. 5 months Foundation course for CBSE Class 11 and 12 Science. Vacation course for Navodaya, Scenic and Outsiders CBSE school students. 3 months Advanced course for CBSE Class 11 Science. Girls Hostel at the same block. Break matungda taran mausari. Rims OPD gi ahanba floor gi mafam amada sakhangdabasingna bom ama thamlambadagi Lamphel police na lauthokre thaudo asi ngasi nungthil pung 3 kuntra rom chapa matamda thokhibani Rims ki police picket gi phangba pauda ngasi mahausagum OPD hangduna ayuk pung 8 tarani thoi fawba layanglaba matung OPD clinic amuk hangbani misu irei leina draba matam wai sitpam mioi singna ahanba floor gi kakhala gate thangba nakal gi thong gi kachin amada bom leiramba thengnabani hari ISTV Network ke taramari shuba General Body mifam ngasi kuki in Imphal da pangthokre mifam asina English ni taruk taranipan ge nauna thau puna naba executive member taramanga khankre ISTV became maintained presentation amaka akoina sahi kuli the general body se yaha ko mudok sumali maram di mamang da to ki general body IPR ge additional director oiba Mega Chandra Kongbamna director ge charge puragadi hiramasiga mari renana DP ge under secretary na order ama thokre Manipuri Ningthole Semba Sana Jawbana Palace Compound Manata Leba Thangapata Boat Service Hodokre Hodopuki Thoramaduda Manipur University gi Professor Rajan Toizamba MSRRDA gi Administrative Officer S Balidas Amadi Lamdam Adongi Myoy Kya Nasaryaki Thangapat Maintenance Committee na Sinduna Pangthokiba Thoram Aduda Part Asibu Sengdokpada Amadi hi Thamna Bohonabada Achoba Thodang Laukiba Balidas na Matam Amada Amot Akaina Pikthana Ledamba Part Asi Ngasidi Miyang mi mating yauna Luna na Tambangamle Masina Miyam da Ngahak Pothabada Achoba Mating Oidagani Fungdoki Ningthole Semba Sana Jawbana Part Asida hi Thamduna Sel Tanba Khatana Tana Miyam gi Midyeng Fam Amadi Ngahak Pothana Fam Ama Oidagani Loinana Imphal Sehar Mayonda Achoba Water Body Ama Kanbadasu Mating Panglagani Haike Asuk Chawraba Ikogi Water Body Ama Ikogi Imphal Manungda Ikogi Yamna Tangna Phambasi Matau Karamna Masida Leriba Isingase Yamna Fresh Oiba Aduga Yamna Sizinaba Yaba Adugumba Ikogi Water Body Ama Ohingadage Haibasi TMC gi Adugumba Pandam Mamani na Haibibasi Tabada Dona Nungajay Haukiba April ki tang kolumdoida Urembam Awang Lakai da lebi mutum ongbi Anjali Chei Kungama Thoibu Thori Yalaga Sikibagi Wahauda ngasi Rims ki Mokta Nupi Mayungi Miyoi Singa Police ka Mungnakre Thaudosi Mari Lenana Yaro Bamdia Gram Panchayat ke Bamdia Ahalup Awang Lakai ki Ward Member Laisram Mangol Nganbi na Phungdropada Anjali Lekidre Haibasi Mapamda Pau Karisu Harak Tabana Police na Lokhalaga Mokta Thamlamle Maki Mapuroiba Gautam Makubok Joy Manibok Premilana Police Sangja Duna Leramde Ngarang asi nupa mayum amadi nupi mayum gi mihut yauraga asiba hakchang yang sinminaraba matungda postmortem tauba haina yanakraga ngasi nupi mayum taklamdana postmortem torambani nupa mayum amadi nupi mayum yanaba puraktriba fawba asiba hakchang lokhiroi haina phungdokhi तो जो अखोइना
पामी से अखोई इचा इनाउ से पलक पुंजरा पलक पुम मोक से लेजनो बा खो सुनो लो पामद्रे तो तो अचुम पामी आयो बा आयो साजे मा फजना मा तेन पामे मतिक जाबे क्वाइ फास्ट स्टेप का आयो मतिक जाबे खो पनिशमेंट भी पामी Climate Adaptation Program and Sustainable Ecosystem Haiba Hiramda Awang Nopok India gi oiba regional workshop ama ngasi Classic Grande the Pangthokre Ministry of Science and Technology Government of India gi media makada Directorate of Environment Government of Manipur na sinduna pangthokiba workshop hodopagi tharomda Forest and Environment ki Minister I Hemo Chandra Ministry of Science and Technology Government of India gi Director Dr. Nisa Mendiratna Embassy of Switzerland in India के Deputy Director Dr. Siris Sinha amadi Directorate of Environment के Director Dr. M Homeshwar na chingwa myoy sing saruya ke Himalayan region dalaiba tongan ba state tarahumdoi ki mihut sing su saruya ke ba workshop aduda mapalam dagi lakpa expert kaya na wangang ke workshop asi kari gidamak silibano amadi masina miyam da kari kana ba pigadagi habagi matang da Director Homeshwar na wafam kaya phungdorokli climate change ge iroina na ki pangthui china ahan bo raga masle state north eastern level state sing si leida adi sigi lambi si da sigi maikai si da se koi jangkhel laga de north east ki oina lona le magi state ki and specific issues sing da kai sigo ba khongthang adi challenges live si da kai sigo ma na phaba oigani ha du khanani na haiga manugi जब चावा खोंगथांग दो थांजिन नबगी तंजा से लोवनी असिगी वर्कशॉप से पौना बजागी लंबी सिंह नुमिदांग दा मई थानबगी अयाबा चीफ मिनिस्टर ना पीरे हाइना सगोवन केंद्र गी एमएलए सु ओरिबा एमपीसीसी गी जनरल सेक्रेटरी आरके इमोना फुंदोक्रे वाफामसी ट्राइबल डेवलपमेंट डिपार्टमेंट की मखादा पिथरपा जीआईसी येंथोपगी थरमदा भागना फुंदोकिबनी थरमदुदा काकुलोंग पेगी खुलाकपा मैतुना पाउमै अमदी काउंसिलर Karang Chulu Gangway na Jingba Myoy Sing Susaruyaki Kakulong Kaisamthong Amadi All Lambulan ki Kangalaba beneficiary sing da GIC Sing Yantoki RK Imona Makata na India government na Manipur gi boxer Mary Kombo MP oina khalakpa asi nungay ba poi Mahak tanatana Manipur gi Aran Culture gi lamdat masak naiba myoy kaya laydiba asisu MP oyhana na ba Honabada government na miyeng changhaningi Hiramasida Rasniti gi miyeng changhaningde Manipur gi amadi India gi masak thokpa thabak torpo oisanu haiki Madu party amana tongsan diraga madu dagi da keno tobiganu Manipur gi jewelry Manipur gi aphawa adugumba miyo yamani na akol myam pulak keno tominaraga masi party ate dagi da tana Sachin Tendulkar akoi parliament da hapisini matam da congress ki sarkar na hapak mani Adum mak haire haidana moi bu congress ki MP nati moi si mayam ki jewel ni party ka sanadra ba miyoi ana moi gu miyoi se ko myam na support padarka tai परंपरागत कृषि विकास योजना PKVY की मखादा इम्फाल डिस्ट्रिक्ट की मनुंग चनबा मोइरांगपुरेलदा क्लस्टर ऑर्गेनिक फार्मिंग की मतंगदा फार्मर्स की ट्रेनिंग प्रोग्राम अमा पांगथोकरे एग्रीकल्चर डिपार्टमेंट असिंदुना पांगथोकिबा थरमदुदा डिपार्टमेंट असिगी एडिशनल डायरेक्टर PS राजेंद्र सिंह डिपार्टमेंट के डिप्टी सेक्रेटरी एन सनातोंबा डिप्टी डायरेक्टर इराबोट अमदी डिस्ट्रिक्ट एग्रीकल्चर ऑफिसर TS रणबीर ना मरोइबा म्यूसिंग ओइना सरुक याके Lomi kaya yaw na pangthoki ba tharom aduda lebak lehau changing su pangthoki tharom ga mari leina na case Rajendra na PKYVY gi makhada Bharat Sarkar gi thausil ama oina Manipur da organic farming paikatuna Imphal East ki hu chenaba jinja puthokna bagi ahan ba khongthang ni masida lomi singna potok hanthai haiduna karisu waningai leite department ki maikai degi lomi singi mangdana ba amadi sendong leina na ba chap sana mateng bigani phungdoki Makala mata gi khoi har ko seng urea natrag nitrogen ta khoi urea dagi potash ani pho khoi se phosphorus ko diamond phosphate mati pi mu se khoi am ta season azaroi ada masai di longbi sing pakat pi gano pothok thok ti hai basi gi khanmi ro no sini pothok se kamai dor kan hu chen na pothok si ge hai bagi wakhal no thambi re kan da pothok mina si masi gi amang ata si musi dai te khoi logo dore esa boss lupa se lising ahum chang bas de khona lising amagi mal puthor bas ne lising mangagi o taruki khoi premium price ma manji khoi fix tawlo kana kamai phangana kada ge se adune ba khoi puthor ko de pose aduna longmi sin gi matam mangdana ba du paisa mangdana ba khoi khona ba matam da khoi gi department aso bo thodang Boxer MC Mary Kombo Rajya Sabha की MP ओइना हाबलकपा असिना भारत सरकार ना जात बिजात अचौपी सखाइदना मानव मियेंगदा
State Kudimapu Yengli Habadu Mayak Singh Takle Haina Manipur Pradesh Trinamool Congress ki President MLA GS Syam Kumar na Fundroli Mana Makatana MC Medikombu Rajya Sabha ki MP Ohelapagi Damak Manipur Pradesh Trinamool Congress na Bharat Sarkar bu Thagatpa Fundroli Haina Yamna Nunganinga Weba Amati Yamna Satochana Monga Bhatki Rahamati Amadi Imen Gomena Manipuri Masamabu Rai Sabagi MP Oina nominate over Kambirakwa Koipura Makila Pavani Aduga Mashin Time Madudi Koipadasi Tongan Ba Kalu Kaidi National Takta Madi International Takta Pumaki Maipureba Aduga Atopa Sindagi among Sahikiada Rai Sabagi MP can nominate Tokiba Aduna Manipuri Medikombo MC Medikombo nominate privacy कोई बात गवर्नमेंट कोई कुछ मक्सी समाना में हम ये यंगी कोई कुछ मक्सी कोई इंडिया आते नहीं है बगी सेट पर हमारी थाज़ पर हमारी ऐसी कुछ मक यम तातु से नहीं हमारी यम नहीं में कोई पुनः मासे ये और कांदा कोई मानव में हमारी यंगी रखवा हमारी सुबह सुबह हमारी पोदा राज्यसभा की MP कोई होंगे MP राज्यसभा की अम्मा लोकसभा की अनिल रमेशी सुबह सुबह मतंग दे कोई MP मरी ये तुम ले जाने हैं वैसे चिकन नुआई पर si popular na Manipur Pradesh Trinamool Congress ki magi degi bhat government da India government da apen ba amde nungai ba do koi khunduk se International boxer Mary Kom na Rajya Sabha ki member oirapada Manipur Congress Sarkar na ngasi fawba wahi amata haidaba asi angapa poi haina hana sports minister oiramba M Hemantana Fundokre ngasi mahaki palace compound leiba yumda pangthopa pawgi mifam amada mahangna makataraduna Mary Kombu Rajya Sabha ki member oina khalakpa asi Manipur miyam gi chauthok chaningai ni NDA government na mahapo union sports minister fawba ohenba yai Bharat sanabagi lamda Manipur bu pa house ni hainaribani malem gi oina pangthokadaba Rio Olympic Games da Mary Kom saruk yagadori sanaroi amada Rajya Sabha ki MP oina khalakpa asi yamna laibak phabani masimangna Manipur gi sports sakhangle takpani haiki Nominated Rajya Sabha member MC Mary Kom is fit for Union Minister Hajaningi. Haji Union Minister Wariba Assam Dagi MP Hiba Sunowal Wariba Sunowal na Assam Dagi MP Hibani Mahangna Chief Minister ki candidate Wari Assam ki general election sida. Karigum Mahana Chief Minister Wakabadi Handuna Laiba Pamasi Mary Kom na Pangoi Haiba Haningai Lite. Credit Punamak Manipur ki sanaroi singda piningi ngasi phawba Manipur sarkar gi lengalokta yauriba sarkar gi luchingba jingna Mary Kom bu amasung NDA sarkar bu thagatri basi angap phawi hajani Sangnarabi boxer MC Mary Kom bu Rajya Sabha ki MP oina khalakpada all Manipur nupi marup na su nungaiba phongdole Mary Kom na nupi singi hakki matangda parliament ta pukhalakani haibagi thazaba thamde Jakiba tang kungi numidang da Thawal District Hospital da Thawal Wang Mataba Sorok Makadagi Ningombam Ongbi Chiteshwari Devi bu Hospital aduda duty tarambi Dr. Ritana Layang View Yakide Amadi Thawa Sakide Haina Thawal da Labor Club Organization Meda Paibi Amadi Loop Kayana Yaning daba social media print Amadi electronic media da Fundokiba Wapamadu Pau Paunaba Wat Padagi Lana Lokibani Haina Dr. Rita Masana Fundokre Thawal Hospital da pangthokpa paumi singa unabada Dr. Rita na makatana anaba si hana wata yenglurabani na ngayak tang ngaine na ba wafam phongdokhibani pendaba leraba su punna famina duna chumthokmina si haike hospital asigi medical superintendent Haubizam Angom Chana asiguma thodo asi matungda thoktana ba honage masida club organization sina su mateng pangbiu haike yang apam tu kayum kanda kayum malam kitang pendam koto mayam leiram su yai adubu khoi ngami makai masi ai menkana ba pada jaraga matung tar pada head khaba sa pin ba sona dari manak sida kari ba khoi sati ri la ko chung thoi no hona jage toino le bi ba civil organization club organization na hosa sida head na mapung pa ko cooperation people ge hin sa ko hosa mo oilo hona bi ba mateng pa ga hana ai institution ma ko mo na me miam ba ya to Nongmaibung All Chekon dagi Bachaspati Mayum Chitaranjan LS Korabin Serva Kowa Chahi Kumangarom Surabat Naha Ama Kasum Kulen dagi kilometer kunrom chalaga leba mapam amada ngarang siraga leramde
ISTV News na fangba pau metong ina mahak chatkiba tang 18 da hariba mafam aduda mahak khangnaba miyoi ama unaba chatkibani hari kanana karigidamakta mahakpu halamni bano haiba chapchaba khangmangamdri Indiana lamdam asigi miyambu black law kayagi marumda haukiba chahi kayada nupi angang khaktana hatpa nupi oibigi ikai khumnaba manghanba kaya amana mafam khangdana mangkhibagi tamthiba miyot minei amadi ingsinga chamapan marifugi April 16 thokiba patsoi langjingi thodo adubu yaningdaba utuna hayeng April 16 pripakna Indian colonialism Racist Day pangthokani hairi lubasigi Assistant Secretary Publicity and Propaganda leba ngakpa luwangi cherol amana numit asida miyam pumnamangna Indian Force singi mayokta leptuna makoina chathakiba lichat kaya adubu amuk hanna lamdam asida chathadanaba apunbagi kholau lawminnabaga loinana singnabagi lantheng piminarasi cherol asina India gi aronba thausil asina lamdam asigi miyambu haukiba chahi kaya hainingai leitana chaitheng nanganduna lakli Patsoi langzingi thodo aduda CRPF na miron binupi ama yauna bichamari hatkiba amasung miyambu soinai hanba kaya yauna tamthina ot naikiba adumakna India lenga ki aronba pandam oina furuput tumna hatpagi saruk amani haibadu uthokpa haukrabani thodo aduna wahau oiraga lamdam asida pisum oinam lekai thodok Rims Mihat Basikong Lamlong Jurachampur Senapati Oinam Kul Tamenglonggi Makui Kul Thodok Ukrul Tomsen Lamkai Malom Thangjam Monoramagi Mihat ki thodok palakli Manipur Police ki miyoi singnasu lamdam asigi ningtam iheu thengnabagi mingda naharon singbu naitom oina faduna pukraga fakap oina hatu pikraba amasung mafam khangdana mangan kiba amadi mapunsigi soinaiba ohendana ot naikiba thodok kaya masing thingamdana lekrabani masigumba miyot minei chathakiba thodok amamamna UN ge channa pathak ki wangmada miyoibagi hakpu khongnet nabada natana iramdam asi tumna mangan kiba yabagi pibamda India lengakna Paktak Mihat ki aromba saru oina chathakiba ngatani maramaduna inglisima chamapan marifugi April 16 thokiba patsoi langjingi tamthiriba thodo asibu buwarida hena mayek lana iduna lehaunabagi damakta amasung malem pumbada thodo asi khanganduna Yawol ge achumba lambida khusamnaduna apunba khongthang thangminanabagi damakta India lenga ki miyot minei gi mayokta khongfam chena leminanabagi damakta ahumlak shuba Indian colonialism racist day haina ningsing thorom pangthokpani ahumlak shuba numit thorom asina lakpada India gi lanmi singna chathakiba paktak mihat pandam tawriba miyot minei sing asidagi ngakthoknabagi damakta India gi lenga ki saruk oina nat amasung khunairol marata handabaga loinana lamdam asigi lemaidagi marufangna Fuktok naba miyam punna khongfam amatada lepminarasi hairi Wangu Terakong Gram Panchayat na sinduna akanaba Gram Sabha mifam pangtokre thormaduda Pradhan B Balosher atay member sing susarwiyaki tongan-tongan ba department ki official sing na Gram Panchayat sing masana maromdom sentok lehnanabagi matangda wangang ki tongan-tongan ba hiram kaya da pangtokiba changdam nabada mako matang tarba sing da manamatum sing entoki Chaliba chahi asigi megi ahanba chayol fawbada police constable singi thingduna thamliba vaiva vosi asi chatharaga me manungda loishilagani haina government na thajaba pirakpadagi all Manipur written test successful candidate of Manipur police constable inglisini tarahumdoina jangshilamba khongjang khudimak handokle hari ngasi deputy CM amadi chief secretary yauna unakiba aduda chaliba chahi asigi jungi ahanba chayol fawbada thabaki result haidolagani haina thajaba piraki yanariba wafam ani asi me manga fawbi manungda vaiva vosi Taudrabadi anova recruitment notification amata thokpa yaroi June ahanwa chayol fawbi manungda result haidok tabat tarbadi makal makha kayagi khongjang changsingani hairi District Project Management Unit Diocation Social Service Society Imphal Branch ki makhada World Malaria Day thorom Chandel District Hospital da pangtokre Novidasi sarugama oina miyamgi khongcharam su chatki Indo Stadium da pangtokiba thorom aduda All Tribal Women Organization Chandel gi President Lalam Mate District Project Officer Case Simon Moran su sarukyaki Malaria laina matam chupagi oina muthananaba signature campaign amasu pangthoki Hauzik sanabagi pau Ngasigi sanabagi pauda
Directorate of Education S Sinduna GM Holda Anba State Level Yoga Olympiad English ni Taratruk Pangtokre Thoromaduda Education S K Commissioner H Dilip Director M Pravina Marueba Musing Wina Saruk Yaki Tharunga Bari Lenana Physical Education Promotion Officer Yoga Dr. Anantana Fundropada Competition Asida Mahirisina Group Mari Thongna Ato Ihan Tanagani Mahima Sing Tambada Yoga Gi Saruk Yawbana Education Gi Fibam Fagalakpada Chawna Mating Oigani Haiki Masigi mandar riba education system sida value based education yaw bi demok tai koina masigi thinda tar kan dai koina kamai tar ga yoga gi system sina nyoi bi da piriba society pir value based education discipline thaksi khachi society amsung ai gre na mari ai musung ai ga imu nu na mari sagi discipline si phajana khanga kanda masada complete health habidi health ki disease da physically mentally socially spiritually well being waina bhana bada yoga si sinbani Konthozam da Chathariba ani Suba 7A side Konthozam Kendra Open Football Tournament ki ngasi sanakiba match da KNTYCA Konthozam maningna KNYDA Ebu goal mari anida maitiba pikre Raipur da May 8 taramanga fawba chathagadaba Hockey India 6 Junior Men's National Championship A Division da State Hockey Team gi mahut sinanabagi damak sanaroi taranipan amasung official anigi bing Manipur Hockey na lauthokre amromda May 13 dagi kunithoi fawba Imphal da pangthokadoriba Hockey India Taruk Shuba Sub Junior Men's National Championship A Division da saru yagadaba sanaroi taranipan standby ani amsung official anisu lauthokre Makhataba sanabagi pau boyai ningthauzam dagi phomigani Thagatsari ngasigi sanabagi pau da football Maharaj Buddhachandra College na Dhana Manjuri College of Science po Maithiba Piduna A Pratap Singh Memorial Manipur University Inter College Men's Football Tournament ki champion oikre. Manipur University Sports Committee gi miyeng makada Binamungon College Hombong na sinduna college asigi ground da tha asigi tang taranipal lagi tim taramarina group ani thongna khaidokuna chatharakiba A Pratap Singh Memorial Manipur University Inter College Men's Football Tournament ngasi loisan khre loisan bagi thoramda Manipur University Sports Committee gi secretary amadi Assistant Director of Sports Dr. C.S. Pratip Biramangon College Somongi Principal in Charge K.S. Sonjon Amadi DDO R.K. Manisanana Tharuma Pusing Oiki Satharakiba tournament asigi ngasi aroiba numit ki sanakiba matcha Maharaj Buddhachandra College na Dhana Manjuri College of Science bu goal ahum amada maithiba biduna champion oikibani Maharaj Buddhachandra College gi maipapugi goal singadu N Shankar N Narendra amadi N Radhakantana match ki tara suba kuntaruk suba madi yankhai humdoi suba minute chanduna match asi mai paki maiti khiba Dhanmanjari College of Science ki amatangarba goal adu Y Bipin na match ki tare suba minute sanki ngasi sanakhiba match asida Maharaj Buddhachandra College ki sanaroi M Babul amadi Dhanmanjari College of Science ki Soheb Khan da center referee na warning piki tournament asigi best player gi mana Maharaj Buddhachandra College ki sanaroi L Gonindrona takre best goalkeeper ki manana Dem College of Science ki Keneziona taki tournament asigi winner runners best player amadi best goalkeeper ki mana phanglaba singda Thauram Mapu singna trophy sing piduna pungning thaugatki Kang Manipur gi nat ki masana ama oiriba Kang Manipur dagi mangkhidanaba amadi masana asi hena sakol hanabagi pandamda Kaisamthong Kendra gi social activist Maibam Joy Kishore gi apokpa amadi apopi ningsing thoranga mari lainana Kaisamthong Elangbam Laikai Khabam Lakpa Mandopta Kangkhut mangana saruk yaduna chathariba ahanba inter Kendra round robin Kang tournament ki ngasi sanakhiba match ta awang kangkhutna nongphok kangkhutpu Panjil Taramathoi Tara kaptuna maithiba pikre hayeng Kha Kangkhut amadi Atia Kangkhut ka sanagani Thagachari boyai makha chatharakda ngasi ai ngasagi pau phongbigani ICAR Lamphel Patagi Phangba Pauda Ngasigi Khwaidagi Sakiba degree Celsius Kunmapal Dasmik Ama
ख्वाइदगी इंबा डिग्री सेल्सियस 13.0 नुंसित यावबा इसिंग मनल की सांग अयुक्ता सादा मरपुदरा नुथिलगा सादा हुमुंदो होगी ngasiगी nong chukibagi sang 15.0 millimeter Manipur da ngasidagi National Food Security Act chanaba hawkre Scheme asida government credit lobagi wafam leite kanaguma matana rajniti gi wafam pusinbira kanu haina Chief Minister na phongdokre amadi Khongjom Battle Memorial Celebration Committee na sinduna Khongjom Tengol Lampakta Jamaga Kumanga Rakshuba Khongjom Landfam Ningsing Thorom Pangtokre ISTV na pizza pau mata sa sinjari piyeng ta video bisumba mukana kurumjari